ꯇꯥꯕ꯭ꯔꯣ? ꯍꯥꯏꯔꯣ ꯎꯝ. ꯍꯥꯏꯕꯤꯔꯣ ꯅꯣꯏ ꯀꯦꯔꯂꯥꯗꯒꯤ ꯂꯥꯛꯑꯕꯣ ꯅꯣꯏ ꯂꯣꯏꯅ? ꯍꯧꯖꯤꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯀꯦꯔꯂꯥꯗ ꯆꯠꯂꯤ ꯍꯥꯏꯕ Hello channel ma'am khurumjari ma'am thongpo ma'am amuka anobo update mo pudona lakli ma'am masi update sidi ma'am kharani mamangda mauma Kerala dagi mangki habasu video ma'am soidana tabiramgani mapur roibana yumda leiba aduga mahakna Kerala da thabak tawduna leiba mapur roibasu loinana lemnerambani aduga mapur roibana nabagi maramna yumda lakpa aduga lakpasida adugi tanja lauduna haigadra khangde nupi asina date 15 gi December gi date 15 gi adwai da dunu mituga ma khang mafam khangdana mangkiba bazar thokane na haine thokibadagi mafam khangdana mangre ko mangra matungda ma ki nupadana social media gi through da haidre haidabi maramdi ma ki ijat nupi adugi ma ki nupi ni na adugi ijat yengduna chenba chongba amadi karibu thoiba haiduna kharani matam khara yengai ki matam asi ngai padagi phanglaktabadagi social media gi through da magna sandrokki adu mayam soidana phangbiramgani adugi mawado ngarang na hanadu police na Bangalore dagi phagat khre haina tai pamaga chenduna leiramle hai ado ngarang na han do police na phagat khre adugi video matek ama mayam da hamda tahanjarake voice record ki video ni hello ꯇꯥꯕ꯭ꯔꯣ? ꯍꯥꯏꯔꯣ ꯍꯥꯏꯕꯤꯔꯣ ꯅꯣꯏ ꯀꯦꯔꯂꯥꯗꯒꯤ ꯂꯥꯛꯑꯕꯣ ꯅꯣꯏ ꯂꯣꯏꯅ? ꯍꯧꯖꯤꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯀꯦꯔꯂꯥꯗ ꯆꯠꯂꯤ ꯍꯥꯏꯕ ꯑꯣ ꯃꯤꯗꯤ ꯐꯪꯉꯦ ꯍꯥꯏꯇꯥꯏꯅꯦ. ꯍꯣꯏ ꯐꯪꯉꯦ ꯃꯣꯏ ꯃꯤ ꯀꯌꯥ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯐꯥꯔꯗꯣ ꯍꯣꯏ ꯅꯨꯄꯥꯗꯣ ꯃꯩꯇꯩ ꯅꯨꯄꯥꯔꯣ? ꯀꯔꯝꯕ ꯖꯒꯥꯗꯅꯣꯕ ꯀꯦꯔꯂꯥꯒꯤ ꯐꯥꯔꯤꯗꯣ? ꯅꯠꯇꯦ ꯀꯦꯔꯂꯥꯗ ꯍꯥꯏꯕ ꯅꯠꯇꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯍꯣꯏ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯀꯦꯔꯂꯥꯗꯒꯤ ꯐꯥꯔꯒ ꯕꯦꯡꯒ꯭ꯂꯣꯔ ꯂꯥꯛꯑꯦꯗꯅ ꯌꯨꯝ ꯊꯣꯛꯑꯅꯤꯗꯅ ꯅꯣꯏ. ꯀꯩꯅꯣ ꯀꯦꯔꯂꯥꯗꯒꯤ ꯐꯥꯔ ꯕꯦꯡꯒ꯭ꯂꯣꯔ ꯂꯥꯛꯑꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯣꯟꯅꯔꯦꯗ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯐꯥꯔꯤꯔꯣꯕ? ꯑꯗꯣ ꯋꯥꯔꯤꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ mayamsu tabire chelamliba nupa adu Thawbal dagi ni nupa adu aduga Bangalore dagi makhoi ani du police na phagat khibani ko ado khoi ani du police na Bangalore dagi ngaktinga I nupa adu megi nupi bu lawung ngami bise kadi haige deno hojigi matam se amasu maki nupi edu ngamdi ngami maki nupa asibu nare haiduna atopa nupaga ado hamsu ngaktingai maki nupi edu maku hunjeklamlaga atopa nupada chenba ngamiba kadi haige dum khangre hojikan gi jukse masa masa gi da yengnaraga leire haige da khangde mongmoni da hojigi matam se kharamna afawa jawri kharamna fataba jawri anamada hojikse 80% 70-80% haige da khangde fattabana namme masa masa gi sarthada yengna leinare masa masa matei manau ni ko matei manau haibasi asoi angam yaudaba nate kaya ama uri mamangda khani mamangda ani video ma thangatki Vivek amadi Srijana Subedi gi maramda dugumna nupi di atang mani ko malem sida ado sumaina hojik uri base maki mapuroi babu hunjeklam laga atopa nupada chenma ngamli bani ko kari haidano khangre matamse hoi maki nupado lairei aduna maram oraga maki nupi du jauna thabak tawri bani ko thabak taw ba base na khulaga ta nuksina banate ko ma'am sen thum nata punsi ase ya banate ko aigi wakhalunda diko nungsi chanana leiba gari amadi sen ama mayam ama leibani sen pairba mayam si kok sadu nate mayam sadibni ko aigi wakhalunda middle class ki family singina asimu nuaiba amdi lairabana chabagi khanbada khitang wajai aduga ina khunba singina makok jam sai makok sabagi maramdi sen gi maramda amadi tongan ba makogi family gi kok saba mayam topic se amarom da chakhare ko do aina haning badi ina khunba da ja phante ba chak chara ma da chamina su nungsi chanana leibna ba haral ta amna leibna ba
ꯑꯁꯤꯅꯦꯕꯀꯣ ꯑꯁꯤꯁꯦ ꯑꯁꯨꯃꯥꯏꯅꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯁꯨ ꯂꯩ ꯅꯨꯄꯤꯗꯁꯨ ꯂꯩ ꯅꯨꯄꯤ ꯈꯛꯇꯗ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯁꯥꯔꯊ ꯍꯥꯏꯗꯤ ꯁꯦꯜꯐꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤ ꯈꯛꯇꯗꯁꯨ ꯅꯠꯇꯦꯕ ꯅꯨꯄꯥꯗꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯊꯪꯗ ꯑꯁꯨꯝꯅ ꯊꯣꯛꯇꯅꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯉꯤ ꯑꯁꯨꯝꯅ ꯇꯧꯕꯤꯗꯅꯕ ꯁꯃꯥꯖ ꯑꯁꯤ ꯑꯁꯤꯒꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯍꯧꯔꯛꯂꯤꯕ ꯃꯈꯥ ꯇꯥꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯌꯥꯝꯅ ꯏꯝꯄꯦꯛ ꯑꯣꯏꯒꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯈꯔ ꯈꯟꯊꯃꯤꯟꯅꯁꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯗꯖꯔꯨꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯃꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯦꯡꯅꯖꯔꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ